Image Paudameng Tabiri Bukwai Punamakpuri na Naurem Nahan Mamakta the Taramnok Chari, Luinana Kurumdari, Masigi Maru Pauda. Azadi ka Amrit Mahasa Palan Thorongi Sarwama Oina Freedom Cycle Rally Chatre. All Manipur Students Union Linkaki Bachahi Yankai Taruk Surapagi Kumon Thorom Pang Tokre. Hairo Kendragi MLA Dr. T.H. Radishyamna COVID-19 na Laikhidraba Imungohum da Selgi Mating Pikre. Loinana, Police na Lomi Singh Bufu Chaibagi Yaning Dava Fongdoktuna Lomi Singh na National Highway number 3 Yauna Lambi Singh Thingkre. Mapungoiba Paumu Pizari. Fit India Movement Promote Taunaba Amadi Azadi ka Amrit Mahasab ki Palanga Mari Lainana Chandel Battalion Assam Rifles na IGAR South ki Makhada Chandel Amadi Mamba Cycling Clubs ka Kosam Naraga Sinduna Freedom Cycle Rally ama Chakre. Masigi Cycle Rally adu Inspector General Assam Rifles South ki Major General Alok Naresh na Mantri Pukri Garrison dagi lamthake rally asi kilometer chamagi asangba chatkani. Masi Mantri Pukri dagi Nambol Visnupur Lambi Chatlaga Moirangi INA Museum Fawba Chatkani Rally asida Local Cycle Club ki Mioi Humudra Yauna Apunba Cyclist Maudrana Sarukyari Cyclist Sing asina Mafam Kaya Fawraga Satpada Kara Sothana Lairiba Kungang Singda Kamduna India gi Ning Tambagi Kongjang Amadi Fit India Movement ki Matangda Awareness Pigani Cycle Rally Lamtha Dringai Mangoinana Assam Rifles ki Pipe Band ki Performance Utke Madugi Matungda Azad Hind Fauls da Yaukiba Veteran Lamhoi Haukip Mapuroiba Solid Haukip Amadi Indian Footballer Bala Devibu Major General Alok Naresh na Opagaloinana Ikai Kumnabasu Utke Rally asi Lamtha Dringaida Major General Alok Naresh na Cyclist Singda Fongdokibada Ngasigi Freedom Cycle Rally asi Mathangtha September gi Mangada Silongdagi Lamtha Gadoriba Asangba Rally gi Mangoinana Hogdopagi Rally ni Silongdagi Lamtha Gadoriba Rally adu New Delhi da October 2 da Lamthungani Haire. Today, as I had mentioned, that this rally is going up to Moirang, and in this they will be paying their tribute to the Indian National Army and Netaji Subhash Chandra Bose at Moirang at the museum. I'm very happy to announce that today we have amongst us wife of Shri Santal Hokep, who was one of the freedom fighters who fought alongside Netaji Subhash Chandra Bose in the Indian National Army. Indiana Ning Tamkiba Chahi Humudraga Manga Sukibabu Ning Sing Dunangasi August ki Tang Kunganipal da Custom Division Imphal gi Staff Singna Wangkai High School gi Oza Singa Loinana Azadi ka Amrit Mahasab ki Palan Thoram Wangkai High School gi Compound Sengdoktuna Amadi U Panbi Sing Thaduna Pangthokre Thoromadu Customs Division Imphal gi Assistant Commissioner Haisel Songatena U Panbi Thaduna Haudoke COVID-19 pandemic asida Manipur da haukiba pung kunmari da mioi chani humudraga manga nauna COVID positive oiba thengnaki mioi manga na laichar asina maram oiraga laikhidre pung kunmari asida mioi lisingani chamapal sumna taret test taukibane hauji state asida COVID positive confirm case masing lakh ama lising taragani thoi chamapal nifu mathoi yaure sikibana lising amaga chatret humudraga manga sukre laichar si haubadagi ngasi fawda mioi lakh taragani thoi lising ama Chama Kungamapal test taukre. Kaksing district da haukiba pung kunmari da mioi taragani toy COVID positive oike pungfam asida apunba mioi humudraga manga test tauke makoi lenga ki testing center da nifuga manga Jiban Hospital da kungama toy amadi Ima Hospital da mapan test taukibane maduda mioi taraga matoi na lenga ki testing center da mioi amana Jiban Hospital da positive oiba thengnakibane. Ngasi all Manipur Students Union AMSU Linkhatkibagi Yankai Gataruk Suba Common Thoram DM College Campus Manung Dalaiba
mayai loisang amadi branch office kayada paksanna pangthoknakre ingsok 1975 da khusemgi chak tang bathokpadagi chak lamle cheng piyo haina miyamna haurakhiba ihauda maheroi ahum amadi micham ama lekhidraba matungda chahi adumaki august ki tang 28 da safongkhiba all manipur students union amsu gi mapok kumon aduda amsu gi president hawizam Chalambana amsu gi firal singkhatpa amadi lekhidraba maheroi luchingba singda leikatuna ikai khumna basu utki Thoromatu da hanagi amsu gi president NG Nongyai human rights alert ki executive director W Bablu Loichongbamna mithunglen singoina saruk yakhi Thoromatu da manipur da leiriba tungan ba ima lup singi luchingbi singsu saruk yakhi Thoronga mari leinana amsu gi president hawizam chalambana ingso lisingamaga chamapal humfuga mangada linkakhiba maheroi sing amata oiraba lup amsu na matamatamgi manipur da thorakpa isu singda maheroi singna saruk yaduna lakli maruoina manipur gi integrity Manipur dagi mitop miansa halankina ba ihau Manipur University linkatna ba changchen kiba khongjang Manipur lol na Nepal suba sedul da chanhanna ba hona kiba amade jun taraga Nepal gi thaudokna chingbada amsuna thawai thadokpa kidana khongjang kaya changchen ki matam gi education chinjak amade economy gi sothari basing punna thengnamina duna anoba Manipur ama wehenna ba hona minarasi haiki Manipur Democratic Alliance MDA gi convener M Tombina Haikre Manipur High Court ki double bench na takiba warep amagi matung ina Imphal gi mafam amada miyam gi wakat amadi phongdokningba wafam phongdoknaba takiba order adu thabakta onthokpiyo mafam ama leitabana miyam gi mot phongdoknaba mafam leitabana right to freedom of speech ki wanthok lehendre wafam asing asi ayuk BJP Manipur Pradesh ki state executive committee gi member oiriba Dr. Furailapam Jila Sanabo MDA gi working chairman oina khalakpada okpagi pangthokhiba thoram amada phongdokhibani mahangna makha taraduna ngamkhai gi cheyennariba lamsing asigi matangda MDA na kayarak hanna lauduna lakrabani duga survey of India gi teamna kumna yangsenduna border pillar number 34 gi cheyennaduna leiriba ase kokhat biyo hairaduna Kundrakpam Kendra da lakadoriba election asida Shiv Sena gi oina Kundrakpam Kendra gi oina Imphal East ki Pangai Bazar dagi Thangjam Shyam Singhabo MDA gi mirep oiragani haina lauthoki Yamgi apamba aninga phongdokham oiba mafamduda phongdokpa matamda phaba punba tawdaba mafamdudagi akhoigi Manipur da base tawriba akhoigi electronics print media puna mangna mafamdudagi appeal tawjeriba singdu collect tawraga government da magi mana kung yongna phonabagi tanjado adai dugi area duda akhoi Manipur Democratic Alliance da thajaba thame soidana muki akhoi hariba honorable high court ki siguma yamna phajaba siguma verdict si thabagoina pangthokpi kare habagi achet pathajaba duga thamjari thank you Thoromatu saryakiba MDA gi chairman Bijoy Koijanna phongdorokhibada lakadoriba general election asida MDA na seat kuntra dagina nifu fawgi manungda thagatnaba semsari loinana mikhal asida party amatana mapungfana phangpham thokpa masing suna fangloi hainabana mikhal asida MDA na choba thodang logani haiki ngasi August ki kunganipal Inglisingani kunmathoi thangja numida sida United People's Front UPF Manipur gi kulumdoi suba foundation de gi thoram lengang piba SOP ngaktuna lubasigi nambul mapal khaishamthong leisom leirak machilda achamba thoram amaga loinana pangthokre masigi thoram aduda Khomdram Ratan founder president UPF Ngangom Dev Secretary General UCM Amadi N Rupachandra President UPF na President Member oina saryaki Thoromadugi keynote address piraduna lubasigi General Secretary S Subhash Chandra na United People's Front UPF asi aikhoigi iramdam Manipur khunai asida hingminnariba kanglop furup singgi marakta nungsi chanana leiminana ba honabada mipal tangdaba iramdam ama oinaba mioibagi hak khongaw naraba lamdam asigi miyambu justice fangnana ba aikhoigi apunbagi saktam amadi ngamkhaida singnarakpa sing thengnana ba honabada ngasigi chahi kunga humdoi mapung fare loinana aikhoigi mangda tariba singnaba sing asibo lamdam asigi miyamga punna khusamnaduna thengnaminagani haina su phongdoki
Thorong mari leinana hauji thengnariba COVID-19 pandemic asidagi aikoi punna ngakthoknaba thengnamina se hainasu miyamda appeal tawki adu aikoi leader oina uthoka atopa volunteer yaudu aikoi miyam se uthoka chakpa mathau dai maramdi karigno da yahan hanba kanda aikoi society kanba society kandraga aikoi loop lai bu mathau ta de maramuduna society kanana ba chamsala boda ka bijara ke adu kanda matam Cilagaju yang biba yaba volunteer sina member sina saru yabi wahai Hairok Assembly Constituency ki MLA Dr. Thoksum Radishyamna Hairok Assembly manungdagi COVID-19 namaram oiraga laikhidraba miyoi singi imung manungda sel oina lupa lising yangkai gi tengbang pibagi ahumlak suba tangkakda ngasi imung ahumda lupa lising yangkai gi tengbang sing yenthokre Hairok Assembly COVID-19 Task Force na silaga Hairok talaiba MLA Radishyam gi yumda pangthokpa nongmagi oiba COVID-19 amasung lengakna paikhatpa tongan ba scheme kayagi matangda miyam punna wakhal taminabagi achamba thorom amada MLA Radishyamna tengbangi sel adu imung ahum adugi imung manungi miyoi singda hakthengnana khosinaki ahum suba tangkakta tengbang yenthokhiba sing adudi Hairok Part 2 Kundongbam lekaidagi laikhidraba RK Ramanandagi imung manung Ukhong dagi laikhidraba thangjam pakpi meitegi imung manung amasung Hairok Part 1 dagi laikhidraba SS Diamenti gi imung manung ni hairi Tamthiraba COVID-19 positive oibedagi awa chaitheng mayok nahoraba wangjing tentha SC ki manungda leiba tungan ba imung chamaromda Kendra sigi MLA Paunam Projen gi biding makhada ngase BJP Mahila Morcha wangjing tentha mandal na sinduna cheng kg tara ga loinana nongmada changdraba yadraba cha thak singsu yenthokre cheng thau thum alu hawai pafor amadi kobina chingba cha thak yenthokpa adugi matangda Kongsat aduga mari leinana Mahila Morcha sigi President Anandina Fongdorokhibada Manipurda COVID-19 first wave lakpadagi ngasi fawda Kendra sigi miyamgi damakta Kendra sigi MLA Paunam Brojenna yaifa thorang kaya paikhatuna lakli second wave asidasu Kendra sigi manungda positive oiba yarokpasing YK College ta hangliba CHIC da thamduna makhoigi chana thaknaba amadi atai awarapa kaya yengshenduna lakli nurse amadi mari leinaba health workers sing thamduna inmates singi damakta Achauba thaudang loduna lakli ngasi MLA Brojen gi miding makhada cheng yauna asa thak sing yenthok chariba ase amohanna nadaba oinaba amadi naruraba ichilinau singi mafamda minungsigi matau uchabani haina fongdorakhi Kaksin Commando gi Constable Driver ama yauna punna miyoi ahumdagi More Commando na brown sugar packet chamaga konana fagat pangamkhre hiramasi gi matangda ngasi nongchil Technopol District Police SP Police da pangthokhiba pawgi mifam amada SP 28th Bikramjit na fongdorokhibada ngarang More da leiba CDO OC Robindro SI Utam anina Akanaba Pauma Fangbadagi Indo Myanmar Friendship More Gate number 2 dagi More Police Station Mamang Fawbada Section Thorang Laukhatuna Leiringaida More Gate number 2 Romdagi Mioi Anina Myanmar Rongi Canbo Bike Amada Jingnaningai Oiba Mawongda Thoraga Lakpadagi Khamduna Check Tawbada Cartoon Box Ama Yaurambadagi check Tongnaba Honaringaida Mioi Aniadu Bike Langthoklamlaga Nanthokuna Chenki Hairi Amadi Bike adu da Yauramba Cartoon Box adu da Yamlaba Brown Sugar Packet Chama Yaurongki Hairi Tungda Sirio Team Sing aduna Mioi Aniadu Tanabada Bazargi Mitin Bagi Tanza Lauraga Chenki Fagatlaba Brown Sugar Sing adu KG Amaga Gram Chani Yankaiga Mari Rom Oiki Amadi Malengi Ketilda Chaurangna Lupa Crore Aniga Lag Yankai Rom Oigani Hairi Tungda Commando Team Sing adugi source na pirakpa pawgi matung ina Kenbo bike thoramba mioi ani adu Imphal tamna thokre haibadagi Moredagi Commando Team Sing aduna ngarangi numidang pung 3 makhai rom tarakpa duwaida drug adubu puthok pusin tawbada chenaba Kakching District Commando gi Constable Driver oina leiba Moirangthem Susil chahi 38 Apokpa Ingocha Khangabok makhadagi hairiba mioi asi Moregi Commando Team na Wangjing Bazar dagi phagatke Tungda Moirangthem Susilda Chathakiba interrogation gi matung inna dragadubu puthokpada chenaba Lilong Hauribi Awanglekai Yumkhaibam Waris Khan Elias Bojo Chahi Kunganipal Apokpa Islamuddin Lilong Hauribi Awanglekai Makoisu Wangjing Bazar dagi fagat pangamki amadi drug sing adugi mapu kingpin Lilong Turel Halbi Ubakhong
Mathakdagi Hafizuddin chahi kungamathoi su Wangjing Bazar mayadagi numidang pung 8 kunlom tabada fagatpa ngamki hairi. Logi amadi NDPS Act 1985 ki matungina More Police Station da case ama register tawduna polam sing amadi mioi sing adu More Police Station da khosinakre haina SP na makha tarakle tungda SP na TH Bikramjit na OC Sidiok Robindro amadi SI Utamani na drug sing adu fagatpa ngambagi pungning thawgatpa oina case reward PK. Taxi mapu si jokoi lokhat bangki mapu si maming na MD Hafizuddin son of Kulakam Islamuddin of Lilong Turel Hanbi Hailin Pass Yakun Wangjing Bazar dagi pung 8 ka minute kunmuk tarapa sai lokati phar drugs ngasi gi total weight chi charangna 1.254 kg oigani Hailin drugs ngam sunga phar ni singi koi More Police Station de sinakre sum ke sama lokatuna kan tijin magi thau chata ho Wangkem Kendragi social worker suweriba Charangpattagi Kangabam Jadumane Singda social worker humanity services haiba hiramda Bharat Ratna Dr. Ambedkar International Award 2021 gi mana pirakre. Babu Jagjiban Ramkrishna Sanskriti Amadi Saitya Academy ani na sindona tha sigi kungamanga da New Delhi da pangthokhiba National Samarpan Diwas Conference 2021 da ikai kumnaningai oiraba award asi ke Jadumani da lanthorakhibani. Ikai kumnaningai oiraba award asi piduna lakpada Social Youth Volunteers Academy Charangpat Lakshmi Bazar na ngasi Thawal Mela Ground da ngaiduna harau taramna opki tungda Charangpat Lakshmi Bazar da achamba thorom ama sinduna social worker Jadumani bo ikai khumnaba utpagaloina na pukning thawatke. Saitya Yokhat Kanglo Sayoka Tenthana Chahi Khudingi Khungangi Maramda Iba Lairik Singda Piduna Lakliba Thomas Hardy Award 2021 Kalsing Amasung Masigi Purampara Nath Haina Mingthonba Lairegasigi Aiba Naurem Chandramani da Piduna Ikai Khumnaragani Saknairaba Aiba Kabiras Moirangthem Rajendrana Sayoka da Donor Oiduna Chahi Khudingi Piriba Award Asida Sel Oina Lupa Lising Manga Solama Amadi Sakhangchi Ama Yauri Tarulak suba oina pigadawriba award asi chahi asigi October gi 10 da pangthokadaba Sayoka gi mapokumon thoramda lanthokani saknairaba aiba Thomas Hardy gumna makhungang lamdambu nungsijaba Manipur gi aiba ibisingbu ikai khumnaba utpo oina Kabiras Moirangthem Rajendrana award asi Sayoka da katpirakpani. Ngasi All Jiribam United Club Association Azuka State Blood Cell amadi National Health Mission Manipur na sindona voluntary blood donation awareness campaign nama Hillgard community da pangthokre thoromadu maruoina COVID laichana laichadasigi awana maragasida I leitabadagi thengnariba awaba singasi leitana bahaina pangthokhiba thoromni campaign adu da M Maipaksna Mangang President All Jiribam United Club Association National Health Mission Jiribangi District Program Manager RK Bususana Amadi AK Karnabir Singh Consultant State Monitoring State Health Society na President Member Singh Oike. Haryana gi Karnalda Police na Laumi Singda Tamthiba Fu Chaiba Taukibagi Thaudokpu Yaningdaba Phongdoktuna Masing Yamlaba Laumi Kyana Haryana Fauduna Chatpa Lambi Kya Thingkre Maduna Maram Oiraduna National Highway number 3 Amasung Delhi Amritsar Highway Faunaba Achauba Lambi Thingkibadagi Ambala Taba Sambu Toll Plaza da Traffic Jam Thoke Laumi Singna Lambida Wagi Famung Tamzilaga Hiptuna Laiki Kayamana Lambida Lepsinduna Amadi Famzinduna Laiki Makoigi Matungana Car Bus Amadi Truck Singna Kilometer Ahum Sangna Laiduna Lambi Thinki Haryana gi BJP Chief OP Dankargi Convoy Miyamaduna Thingna Bahonaki Mahakarnalda BJP gi Luchingba Singa Unanaba Lakibane Karnalamadi Panipat ki Marakta Leiba Bastara Toll Plaza da Laumi Singna Mahaki Karda China Yaithatki Police na Sumya Madubu Lathi Charge Tauki Maduda Mioi Kya Soki Thaudodugi Opposition Congress na State BJP Government bu Maral Siri Karnalgi District Magistrate na Laumi Singhi Makok Tugayu Haina Police ta Haiki Haiba Wafam Congress Leader Kumari Seljana Phongdoki
लेबाग असिगी ख्वाइदगी वांगबा सिविलियन अवार्ड ओरिबा पद्मा अवार्ड की दमकता दिल्ली गवर्नमेंट ना डॉक्टर अहुंगी मिंग रिकमेंड तौख्रे इंस्टीट्यूट ऑफ लिवर एंड बाइलरी साइंसेस ILBS तगी डॉक्टर SK सरिन लोकनायक जय प्रकाश नारायण हॉस्पिटल दगी डॉक्टर सुरेश कुमार अमदी मैक्स तगी डॉक्टर संदीप बुधिराजा की मिंग सिंह फाइनलाइज तौखिबनी दिल्ली गवर्नमेंट ना सजेशन लिसिंग मापल चामरी कुनगा तरेट फंकी मखोय अदुगी मनुंगदा डॉक्टर चात्रेट निफू याउकी अतैना पैरामेडिकल स्टाफ ने डिप्यूटी चीफ मिनिस्टर मनीष सिसोदिया ना चेयर लौबा मियोय अहुन साबा मेंबर मना मखोयगी मिंग अदु लौखतखिबनी हाइरी पद्मा अवार्ड की दमकता डॉक्टर्स अमदी पैरामेडिकल स्टाफ्स तगी दमकता रिकॉग्नाइज तौगनी हाइना दिल्ली गवर्नमेंट हानना लाउथोप लेख्रबनी लेबाग असिदा नातना मालेमगिसु अहानबा प्लाज्मा बैंक डॉक्टर सरिन लिंखतखिबनी हौजिक फावदा बैंक असिना प्लाज्मा यूनिट लिसिंग निपाल डोनेट तौख्रे दिल्ली की अहानबा RT-PCR दी गोल्ड स्टैंडर्ड इन कोविड टेस्ट अमदी दिल्ली की अहानबा जीनोम सीक्वेंसिंग लैब किसु डॉक्टर सरिन की क्रेडिट ने हाइरी डॉक्टर सुरेश कुमार ना कोविड पेशेंट लिसिंग कुन चमंगा ट्रीटमेंट पिख्रबा लोकनायक जय प्रकाश नारायण हॉस्पिटल की मेडिकल डायरेक्टर ने लेबागसी अनीसुबा प्लाज्मा बैंक LNJP दा महंगना हौदोखिबने कोविड पॉजिटिव ओइरबी मिरोनबी नुपीना अंगांग पोकपा ngami हाइबा LNJP दा खुदोंग चाबत लेखी अहुम सुबा नॉमिनेट तौखिबा डॉक्टर संदीप बुधिराजना मैक्स के मेडिकल डायरेक्टर ने हाइरी कजाकिस्तान चलिबा अगस्त की तांग कुनगा मरीदगी हौना चथरकलिबा गमा एशियन MMA चैंपियनशिप 2021 दा इंडिया की मिक्स मार्शल आर्ट्स MMA सानारोय मणिपुरदगी दिनेश ना गोल्ड मेडल अमसोंग सिल्वर मेडल फंगबा ngamkhre केजी 53.8 के कैटेगरी की स्ट्राइकिंग MMA डिसिप्लिन दा दिनेश का कजाकिस्तान की यामाखान ओरिंतायेव का यामना कॉम्पिटिटिव ओइना सानाखिबदा यामाखान ओरिंतायेव ना माई पाखिदुना दिनेश ना सिल्वर मेडल फंखिबनी MMA डिसिप्लिन की केजी 53.8 कैटेगरी दना दिनेश ना कजाकिस्तान के उसन मुर्जाबादपु माइथिबा पीदुना गोल्ड मेडल फंखिबनी अदुगा दिनेश कक्चिंग सुमाक लेकाय मखा लौदा लेबा लेखिद्रबा याइमा मदि मोनबी देवी की मचानुपानी हौजी टोक्यो चथरिबा टोक्यो पैरालंपिक गेम्स दा इंडिया की आर्चर राकेश कुमार प्री क्वार्टर फाइनल चंगबा ngamkhre अमरोमदा इंडिया की टेबल टेनिस सानारोय बाविना पटेल वुमेन सिंगल क्लास 4 इवेंट की फाइनल चंगबा ngamkhre यामना कॉम्पिटिटिव ओइना सानाखिबा मैच अदुदा बाविना पटेल ना चाइना की जांग मियोबु 13-13 मरी मरीदा थोइबा ngamkhibani mathang gold medal match ta Bhavina na China gi Jingzhou ga thengnargani Paralympics ta Bhavina Patel na ahanba final changba ngamba table tennis player oiragani aroibada maruyu pau mona pizari Azadi ka Amrit Mahotsav palan thorong gi sarwama oina freedom cycle rally chatre All Manipur Students Union लिंखकिबा चाही 53 सुरक्पगी कुमोन थौरम पांगथोखरे हैरो केंद्र की MLA डॉक्टर TH राधेश्यामना COVID-19 ना लेखिद्रबा इमुंग अहुमदा सेल की मतेंग पीख्रे लोइनना पुलिस ना लोमी सिंह फू चैबगी यानिंगदबा फोंदोक्तुना लोमी सिंह ना नेशनल हाईवे नंबर 3 यावना लंबी सिंह थिंख्रे मसिगी दमक्तरी इमेज पाउदम लोइसिंजरी म्याम बुमुहन्ना खुरुमजरी